Kangpokpi District ki Erang Naga Village ki Memorial Stone da Kuki Land Thajilamle lambi thingluba Naga sing Security Force singi mamang makta da Kuki Khutlaipaibasingna Hatlamdawre. Kangpokpi District ki Erang Naga Village ki gate waiting set yauna khulgi potlam kaya Kuki Khutlaipaibasingna amanga tathoa lambagi mathakta khulasigi Memorial Stone da Kuki Land go away haina isinduna thamlamle thawong asigi mayokta khul asibu phawduna chatliba Kangpokpi Touramle lambi thingduna khongjang changsiluba Erang Naga ki khunja singbusu tawnariba KNFP ki Khutlaipaibasingna Kedar Touramle State amadi Central Force singi mamangda kihan khangan kre press na phangba pawda Naga singi lam manungda Kuki singna umang kokthoklaga popi thaba sugi kem hangba amadi anauba lambi samjilakpana chingba amatta tawba yaroi haibagi wahauda Hokiba matam kharagi mamangdagi Naga Furuf ki lalhawbasing amadi Kuki singi marakta tongan-tonganba thodok kaya thokhrab matung ngarang numidang Erang Naga khulgi gate waiting set yauna potlam kaya asi amanga tathoa lambani masigi mathakta khulasigi Memorial Stone da Kuki Land amadi go away isinduna thamlambani thawong asigi mayokta Erang khulgi khunja sinna ngase ayupung 10 rom tabada khulasi fawduna chatliba Kangpokpi Touramle lambi thingduna khongjang changsinki nungthil pung amaga makhairom tabada masana masabu Tiger Koba KNFP gi luchingbani haijaba mioi amana Erang Naga khulgi chairman da phone toraktuna lambi thingliba du khudakta handoktrabadi Naga Furuf ki mioi singda khut thagani haina ki halaki madugi matung nungthil pung 2 rom tarakpada khulai matik chana paiba Kedar Touramle laktuna khongjang changsiliba mioi singda khudaktagi toknaba akanba warning tawrumki Khutlaipaibasingna Kedar Touramle lakpa matam aduda CRPF amadi Kangpokpi District Police ki personnel kaya leirabasu makhoigi mathakta action amata lokhatana yenglaga lehauki hairi asumna security personnel singi manung mamangda fawba micham miyamda suda leiriba Kedar singna Phongna thoraktuna kihelambagi thawong adubu Erang Naga khulgi khunja singna pendaba phongdorakli loinana asigumba ingna chikna leijaba khulasida Kuki Khutlaipaibasingna laklaga chatharamliba thawong asida chenaba khudimak chairak pibiu loinana khulasigi miyambu ngak senaba matik chaba security force thambiu haina lenga ki bukning chingsilakhi Laman Khumningbagi wakhalon cheliba makai nungsi chanana himinaba ngamloi MLATS Bisorjit Haukibada thokiba pamdaba singning singduna Laman khumgani haiba wakhalon chenariba makai nungsi chanana himinaba ngamloi haina hanagi minister thongju kendragi MLA thongam Bisorjit na phongdokre wafama singasi laikhidraba thoksom sebada taki ibung manunggi matengi makhada Vivekananda Kendra Kenya Kumari Manipur Bivakna sinduna Rimski Bunting Hall da pangthokiba Swami Vivekananda Jayanti National Youth Day gi thoramda phongdokibani thoram aduga mari leinana MLA na makhata na hai problem khudingmaki waroisin leigani achumba lambida problem adubu punna thengnaminagadabani haiba Swami Vivekananda gi wakhalon tung ina tangdu leitaba Manipur ama puraknaba punna honnaminasi ngasi numit asida luchingba Vivekananda buningsingba khakki mahuta mahaki wakhalon ngakna chaminasi haukibada thokiba pamdaba singningsingduna Laman khumgani haiba wakhalon chenariba makai nungsi chanana himinaba ngamloi ngakpiba haiba si asonba nate nungda chawna maipakpa amadi akanba khongthangni fana nungai nakhidaba leiduna su wari sanaduna mapangal kanba nungsi chanaba amadi chawkhatpa Manipur ama puraknaba honabada nahasingna achoba thodang lahuningi haiki mangna hai nahasingi oina leiriba Nehru Yuva Kendra Sangathan National Service Scheme, National Youth Corps, National Young Leaders Program amadi My Bharat haiba platform sing asi sagonaduna chatlagadi Humanity Service amadi nationalism gi wakhalon sagatpada chawna mateng oigani nahasingi marakta idea share amadi policy discourse tominabagi achoba platform ama oiriba National Youth Parliament Festival da lamdam asigi nahasing su mapungfana sarukya honabiu nakalamaramda center na hawdokliba BB Ramji eki makha matangda mahangna tarduna hai MG Narega gi makhada unemployment singda numit chamani thabak piriba adudagi numit 15 ni hapchinuna numit chamaga 15 ni gi guarantee pinaba khongthangni hana chadnaramba ekiming onthui haina yetpa lakliba se achumba khongthang nate ming oina lehauba natraga miyamda Hena senthok lehanba ani asigi khenaba si khangminasi mamangda center na chada 90 amadi state na tara puthoklamba du anauba ek asidadi center na chada 60 amadi state sina chada 40 puthokani hariba si state khudingmaki nate ina khunba resource marang kaiba state singda chada 60/40 oirabasu awang nongpok state amadi Himalayan region da leba state singi oinadi hanagumna chada 90/10 aduma oigani haiki Ukhrul lambi sembagi DPR miyam da khangalu kaisa Mega Chandra Imphal Ukhrul Jesami lambi amasung Ukhrul Toloi Tadubi lambi sembagi chapchaba DPR gi provision amadi component sing miyam da khangan gadabani haina MPCC gi president ke Mega Chandra na demand tawri
Ke Megachandrana thadorokpa cherol amada lambi ani asi sembagi thabak mangam sandabaga loinana thabak mangam sandribasigi matangda amadi quality maintain tawbra haibana chingba matik chana yengsindabagi mami chawna tari masimok lengana chingda manadaba mi yengbani haina MPCC na logani hari lambi sembagi thabak mangam sandriba asi technical khaktagi oiba wafam nate masi lengak fail oire haibadu utpani maram asina khudakta lambi ani asi sembagi thabak independent technical team ama semduna yengsil hangadabani lambi sembagi DPR gi provision sing amadi component sing da miyam da mayek seng na khangan gadabani quality control tawna lambi semgadabani lambi sembagi thabak thin thaba asigi data NHIDCL gi official sing na pugadabani amadi athuba matamda niyom chumna lambi sembagi thabak chathagadabani hainasu MPCC gi president Ke Megachandrana lengak ta taksilakli editorial column dagi lokhocherke MLA sing ngamok pijaraga thambagumlei state asida thokliba chahi ani tha mapan mapung faraklaba irang asina maram oiraga nongthumam birena luchingba BJP gi lengak adu fam thado hankraba matung president rule thamlakpa chahi ama mapung farakadaure PR thamlakpa chahi ama mapung fadringai tha asi loidringai BJP gi lengak ama semnaba center na kana honarabasu hauzik fawba anawa lengak adu semba ngamdana leiri masigi maruoiba maramsi yamna yamkhrabasu maruoiba kharadang pallabadi leiriba state asigi BJP gi MLA singi marakta luchingba khanba ngamdaba chingi leiriba MLA tabragi manungda BJP gi MLA tabret asi Kuki singi MLA sing oibata natana semgadoriba anawa lengak aduda yawba natraga saugatpa yaroi haina Kuki gi mapangal leiraba arm group amadi civil society organization kharana akanba wafam thamlakpa amadi paliba PR lenga asigi matam chahi ama mapung farabasu irang asi loisinba ngamdaba asina chingba asini Hauzik state asida leifam thokpa MLA gi masing asi chinga masung tamgi pulaga humfuni adubu chingi MLA ama leikidabana maram oiraga apunba MLA gi masing asi yankhaiga mapan oiri adubu leiriba MLA yankhaiga mapan asigi manungda Congress gi MLA masing manga khak khaidokraga lehoriba MLA yankhaiga mari asigi manungda punna apunba sakti ama sagatpa ngamdabana maram oiraga state asida mara chet palenga ama semba ngamdana leiribani masigi maru oiba maram su thokliba irang asidagi horakfam oiri Hauzik PR makhatana sangdokadra natraga BJP na luchingba lenga ama semgadra haibasi miyamgi mangda tariba achobu wahang ama oiri center na di state asida BJP na luchingba lenga ama thamba pamli adubu thokliba irang asi loisindringai cherakta lenga ama thamba haibasi aruba fibam ama leibana maram oiraga center na su yamna kupna yengsili maraksida tha asigi taraga humdoida suda leiriba Kuki arm militant group singa Guwahati da home ministry gi makhada state asida oiriba law and order gi matangda aruba fibam ama pangthoktuna khanagadawri loinana makhatana mathangi numita MSA gi notice in charge AK Mishra na mifam mapu oiduna state asigi BJP gi MLA amadi BJP da saugatpa MLA singi oiba mifam ama pangthokadawri thenghang ani thokna pangthokadariba mifam asi yamna laina lobu yaroi state asida thokliba irang asi athuba matamda loisinaba mifam ama oigani haibigi thajabalai amaramdaso hauzik state asida thokliba irang asi chahi ani tha mapan mapung farakpaga loinana PR lenga asi hek thamlakpadagi irang asigi phibam khara fagalabasu mapung oina majority oiriba maitai singna state asigi mafam khudingmakta chathok chasin tawbada thingma thamli athingba haibabu Kuki singna khundaba chingi district singda buffer zone haina bamna saba central para force singna ngak sen bangamkhai ama leiri loinana state asiga atopa state singa faunariba national highway singna maitai singna chathok chasin tawbada thingba leiri masina maram oiraga miyamna ngamkhai leitana awaba mayoknari Hauzik miyamna pamlibadi majority oina leiriba mitai singna state asida maning makha tamna hingba punchirol adu hanjilakpani center na BJP gi MLA sing sarkar semangani haibigi mawongda angang machagi ningai thembadawna ngamok pijaraga thambagi thawong asi tokpiro MLA sing so amato oina punsinduna matam leiringai anoba sarkar ama semnaba honahobana pumnamagi afaba oigani Hauzik state asigi taragani thoisuba Manipur legislative assembly gi matam loigadaba chahi ama rom tangai silakle assembly constituency kharadadi bot khomba board ki meeting fawba haunaragle chaliba January tha asigi manungda miyamgi oiba lenga ama semba ngamhodaba tarabadi political gi oiba kanglonda sathina jaitheng ama pirakpa yai hauzik taragani thoisuba Manipur legislative assembly asi animated suspension thamduna PR thamliba asigi matamsu loigadaba subnatagi tha amagi matamda ngairakle tha amagi manungda lenga ama semba ngamhodrabadi makhatana animated suspension thamduna PR sangdoki batarabadi BJP gi oinadi state asida aruba amamba haibadu oiragani udraba miyoi sing amohna uhanaba injection puthokle hypotony haina khangnaba khudong thiningai oiba thawong amana maram oiraga mit udraba miyoi sing amohna uhannabagi pambai puthokle malemda ahanba oina London gi Moorfields Hospital da doctor sing namit udraba sing amuhana uhannabagi anawa pambai ama puthokpa ngamkhibani hypotony na maram oiraga mit udraba miyoi nipana nongna puthokpa
injection ama kaptuna layeng chathabada miyoi 8 amuk hana uba fangamlakhi. Nikigai kauba masagi chei 48 suraba amuk hana uba ngamlaklaba miyoi aduna BBC da piba report amada hai punsigi oina taibangda thokliba thodok wathoksing amuk hana uba fanglaroi haina pukning wakal nungaitana leirurabani anoba makhalgi layeng asina maram oiraga amuk hana uba fangduna anoba mapok ama fangjare. Doctor singna miyoi asida nauna puthokpa injection ama kaptuna layeng chathaba matamda amuk hana uba fanglakpaga loinana iba paba fawba ngamlakhi. Hypotony gi khudong chadaba mayoknarba miyoi singi mitta inflammation tawbana maram oiraga anangba mahi ama puthokpa ngambagi chang hantarai matam chana layeng haudrabadi kanaguma miyoi ama punsi chuppagi mit tanghanba yawi. Hanadi doctor singna laina asi layengnabagi damak steroid amadi silicone oil sizinarami adubu hariba potlamsing asi matam sangna sizinarabadi khudong thiningai oihlai. Murfield Hospital gi doctor singna anoba pambai ama puthoktuna hydroxy profile methyl cellulose sizinaduna changeng tawba hauki. Doctor singi team aduna anoba makhalgi layeng oina hariba potlam adu injection oina kaplaga yengbada niki yauna miyoi khara amuk hana uba ngamlakhi. Malengmi tongan tonganba mafamda mit uba ngamdaba miyoi kaya marum leiri. Infection, accident, genetic condition amadi atai laina kharana maram oiraga miyoi kaya mapunsagi oina mit tanghali. Mit tangbamak natragasu mayek sengna uba ngamdaba miyoi kaya marum leiri. Ano content lens, eye drop natraga atai hidak langthak phana yamna sizinarabasu uba ngamdaba miyoi kaya marum leiri. Mama poknungdagi mit tanglakpa natragasu khangu thakta accident thokpa natraga khudong thiningai oiba chemical chongkhibadagi miyoi kaya marum mit tangba yauri. Tongan tonganba laina kaya marumsu uba ngambagi chang hantahalaktuna mit tanghanba yauri. Anauba injection makhal ama puthoraklabanina miyoi kaya mit uhanba ngamlagani haina thajanari.